manipur da ahan mi yeng thamlaga awang nongpok India da lisingani kun gamapan fawda la hobo sing motat ke dawri haibagi headlines ma ka karyo jamasi center na thamlagi ba wa fom ko gi meeting ase kamaina ka yeng di yeng ba yayo ja tasing ha ga de la hobo mutat pa haiba pandam ji center na yam kuire thamaga la ko se ko ngasi bok so mutat na bonor la e adu ji season uji thola iba kanglu ki irang ta halna bo honor bo posi su la hobo mutat na bo honor ko gi manung chan ba la long amane ne ko lo da bang moi maram di proxy agent me am season ga proxy war thon mane ha se ai khatan haibin te ko gi leriba manipur gi expert me am na traga to otop mayam amana aikogi manipur gi mapan leiba mayam ama aikogi non manipuri sing hai tari aikogi mitai natra mitai pangkal natraga atopa aikogi furup jati natraga naga ko ki na kangnariba mayam sing gi bar ki nataba sing da su ko accept kuki ratana dum hairaga leiba aikoina dum taraga lai argo hojik su aikoina Amit Shah na honorable home minister kanona government of India na aikoi 2029 boki manung ji da hai tare ta sing na harig mamang da man 2627 and target 29 ji manung da sub chana entire north east gi koi chmai la lo sing mutan gi panam thami haiba pausing adum tatum tari sigi mathakta huji koina su sign agreement tawba ceasefire tawna bagi pot mayam jingsi loina cancel targo ji salary process na tragadi sanda tarpuna tragadi government da loina amata wari shana da bagi pot amasu lai haina manung da phangba sources sing de koina phangna dum tari ko sumba mayam sana marum morakanda ngarang na handagi am kanna viral chatpa aikoi huji Tronglaobi gi incidents ta aikoi angang ani mamagi mathanong da hipton leijaba kangu sing senabudugi madugi misi dugi kaino makhata na aikoi ta chengna hagre JC na natraga family natraga CSO mayam na tawgiba total shutdown mangani gi madu yaw de JC tawdong wafam mam thangraga haidar mapung phana smaina cheki manung sida aikoi na masi thengnar ki manung da tongan ba display mayam am torku matam da CRPF ki kem da sumaina aikoi gi bulletproof mayam ama haso suma sa su mayam ama haiba tariko masi laaga thungaga leire aduga masi gi pota amuksu aikoina honorable home minister of the state Govindas konthok chamna tawa Govinda konthok cham thamgi wapam amada aikoi ta sengna Bengal gi election amade Assam gi election loraga chatkriba aikoi gi mapan gi central security forces la missing la abu matungda bot hill amadi valley animakta chapchawa aikoi keno sing chatharagani hai wapam thamai wapam sini yam luri wapam de aikoi manipur da hujik oriba situation scenario aduga contexts da aikoi na tasina pusallaga nenharo bala ho muthak bagi potri la ho muthak bagi pandam di matam sangna honaraga dum lakba aikoi ge armed forces special power 1958 ki chaitheng mayam pangi mathak da koi ngarang na ni koi da bida amuk aikoi gi keno da aikoi gi UAP Act ki 1967 section 4 masigi pot chanani harpa pot dadi empower tawi Canada not below the rank of head constable ki horoga mathak thangma mayam singna without any warrant aduga mi ma phaba punba loina mak yaba rate chathaba yaba property seize tawi ya pot na yauri adu tagati koi swaida koi ngasidi armed forces special power act 1958 ki adu thina chaitheng phangkraba lamdam asida ngasidi aduge na amena sathiba yamna hana draconian oba law ama haibadi masina tasengna yekna ba khotpa nuaina da leiba mayam singse madu tharum thamnaraga thabak torpo taragadi madu ektu yam phajagraba pot ama lalobol loishinna bani counter insurgency operation singda yamna maruiba pot amani haraga su masina marum workanda lalobo mutna bagi pandam di ado haidagi hona thame madu itagadi koina madugi piriba section mayam section 17 section 18 section 20 da kari piri section 17 da dum piri madugi pot da magi fundraising da yarum baba mako ga samnaram pot aragi section 18 da dum yauri madugi pot involvement lerer maba natra section 20 da magi idum kedar or ma pot aduga madugi pot khudimактuna amuk court na madugi pot kupna thizallakana madra chena dil leiba pot if madra phangdragana thado e haibni phangana phajallaga madugi punishment pium thoko pot pa aduga piba aduga madu chahi manga dagi hauna imprisonment thammakanda magi life sentence oibiya ba plus fine oibiya ba punishment sing yauri summa mayam sana marum workanda aki tu jumba pon biya ba ek mayam ama madugi terrorist sing extremist sing lalobo sing namdana bagi namada ngasi toryo post na marum workanda manipur ngasi di lalobo namdana bagi pot plan policy ki manungda laiba furu kanglup singsi ki manungda khana chaina ba thokpa ya ba tongan ba higai wa singchek mayam ama tongan ba hidden directors mayam na tharaga sanaraga sabi tharaga chapa mayam ama su leite haningai leite masigi posi nuksi sitri una lekte haibu lengde haba potuni aduna aikona swaida hojiki manipur manungda aikoi kai jaunu yo oga mapu chai haibagi potta ngasi de aikoi adugumba yo ibo proxy agent mayam singduna madugi pot singche ngasi de makoi gi mathakta yo ibo singi mathakta su lal horo i haningai leite almuji tapna mafum jaga singda irang sing tapna escalator ibo potse masugumba lalhobo sing namdhana bagi pot singjigi madugi part and process of the planning policy sing manung do oram bayana ai wakalis mai tam sani yamna chuma famne za waza mathanga sa koi gi